US na Saba Patriot guided missile system Yourakhre da Yourakhre Russia gi air strike ngak thok na bagi damak Yourakhre na matam kaya gi mamang dagi khawrang na ngai duna lakhiba United States na Saba Patriot guided missile system Yourakhre da Yourakhre haina ngarang laibak asigi defense minister laukthokre Patriot air defense system sing Yourakhre da Yorakhiba maramna ngasi di aikoi ge fajakraba Ukrainian atiya ase hena tekta kai daba oire haina defense minister Oleksiy Reznikov na social media da phongdokhe Patriot missile system pinaba wafam se mamang sahigi October tha da US na ayaba pikhibane Russia ga lanthengna bada masigi system asina achoba mateng oigani haina Ukrainian official sing na mamang da phongdokhe Patriot system asina aircraft cruise missile amasung atenba range ki ballistic missile sing target tawba ngamle haukiba ningthamtha matamda Russia na haidi bakhulai sing sisinaduna Ukraine da mi leinaba area amasung power supply na singba maruoiba infrastructure kayada attack tawkhe khamtheng na sophisticated oiba system pirakpa si achoba tangkak ama oigane masina Russian target sing yamna hena thapa maphamda thugaiba ngamgani haina Ukraine Air Force ki spokesman Yuri Inat na phongdokhe Patriot missile system ase masing kaya yamna Ukraine da pikhrabano haibadu phongdoktre adubu Reznikov na United States Germany amasung Netherlands gi miyamda de thagat pa phongdokhe Patriot missile battery amada launcher nipan fauba yauri amasung launcher amada missile mari yaure sisinabagi matang da Ukrainian personnel sing training people oikhre system asi operate tawnaba amasung maintain tawnabagi damak personnel marfu drarom darkar tare aikhoi ge defender sing na Patriot system sisinanaba tamle aduga aikhoi gi partner sing nasu masagi wangak le haina Reznikov na post tawkhe experts sing na de system asina Ukraine da mateng di oiba yai adubu system asigi matik chabage changse akakna ba oi masina landa pura awon ba purak pading amloi haina section wa haide Patriot system ase ing lising amaga chamapan marfuge matam da ihan han boy na US na sizna ke system asida missile amada US dollar million mari rompiri amasung launcher gi mamal na US dollar million tara rompire mamal yamna tangba maramna Russia na Iran dagi laiduna sisinariba apikpa amasung ahongba drone kapthaba da sisinabadi yamna chanadre Atik Ahmad ki letter Chief Justice amasung UPCM da thakre gangstar oirambadagi rajniti da khongdarakhiba mihatpa ahumgi makhutta laikhidraba Atik Ahmad ki maikedage karigumba ngak wayel chathaba loidana marakta hatkiba targa de mahaki oiba pukninggi oiba warol Supreme Court ke Chief Justice of India amade Uttar Pradesh ki Chief Minister da PB na basil tawduna thamlamba letter mak laikhidraba matung Chief Justice amasung UPCM da thakre haire laikhidraba sigi lawyer Vijay Mishra na laibak pokpa numitta phongdokhibada laikhidraba Atik Ahmad na iramba letter adu sil tawraga kari warol iribano haibadu kanasu khanganda na thamlamba nei hairiba letter asi Chief Justice amasung CM ani da thakre haiba mahak khanglei adubu letter adu mahaki manakta thamlamba natte atopa mafam amada thamlamba nei maram aduna mahakna maduda kari warol yawi haibadu khangba ngamde haire ningsingba yabade chahi hompu suraba Atik Ahmad amade mahaki manaw nupa Ashraf animak paumi saduna changlakhiba miyoi ahumna yamna nakna changsilaktuna makokta namlaga haukiba thangjagi numidang da kaptuna hatkhibanai thokdok asi singnaba laibadagi Supreme Court ta Independent Inquiry Commission semduna thijilhanana ba taksin basu laikhre